Imphal District ki manung da lairiba Moirangpurel Primary School da ngasi fawba lengak na oza amata Tharaktabada school adugi mahiroi sing mahi ningthina tamba fangdabagi awaba fibam amada lairi hairi hiramasigi matang da ngasi Moirangpurel da pangthokhiba pawgi mifam amada Moirangpurel awang laikai Meira Paibi ki secretary Saria leima Moirangthemna fungdorapada matam kuina dagi Moirangpurel Primary School asida Manipur lengak na lengak ki maikai dagi oza amata thabiraktaba maramna school asida mahi tamba changlakliba mahiroi sing ningthina takpi tambinaba leitana wana khangduna leiramba adu housing assembly constituency asigi MLA Thanhauzam Siam Kumar gi meeting makhada private ozani lauduna school asi chalairi loinana afaba quality education purakna bahonabada lenga gasina katna honarabasu mahiroi takpi tambigada oja sing school asida thabiraktrabadi karamna quality education purakpangam gadawribano hangke maramaduna athuba matamda school asigi watuna leiriba oja sing thabiraknaba mari leinaba singi pungning singsilakli लागा तम्मगा लैजरबनी अखोइना स्कूल जे मांगहनिंगदबगी लैरिबा लेकाइदगी इचन निचे सिंग खरा कौरगा स्कूल जे रन तहोले स्वीपर मक्ता ओरगा सु अखोइना दुम मतेंग अमना पांगनरगा अदुमाइना तौरगा स्कूल जे रन तौरगा हुजि भोगदी लैजरी अदुबु सरकारदगी ओइबा ओजा अमदी स्कूल अमदा चंगिबा मटेरियल ओनली इंफ्रास्ट्रक्चर जे कतंगारे को हुजिक लैरिसे अदु चंगदबा मटेरियल करिगुंबा अमता हुजि भोगता पीबीरकपा लैते अदुना चाही सी लोइद्रिङाइदा मथंगी चाहिदा मुक सिगी स्कूल से हेना चाखटपा ओइनबा चाहिसी लोजिङाइदा पिबिबम थोकपा सरकारदगी अखोई ओजा अमदी स्कूल दा चंगिबा मचा कुमना पिबिनबा अखोई मयामदगी लैरिबा लेकाइसिदगी अपील तौजरी हाइना सरकारदा हाइजरी